Akasbani Imphal Ngangbam Nganthoi na pau pajari ahanbada maruoiba pau. Mukhyamantri Nongthombam Biren Singhna Chief Minister COVID-19 grievance cell hangdokre. Atai rajyasingda black fungus laisa sandorakliba dugi matangda rajyagi haksel vibhag mikupna homsingna leinaba khanghankre. Manipur da COVID-19 gi active case lising teret yaugadawre. Amaromda naba phabagi sang sada maifumathoi dasmik mapan nipan da leiri. Black fungus Epidemic Diseases Act lising masanipan merfudara teret ki makhada notifiable disease oihanaba kendra gi haksel amasung yaifayumbal mantraloina hairi. Amasung Taramanga Suba Assam Vidhan Sabha gi ahanba mifam ngasidagi Guwahati da hore. Laibak asida COVID-19 gi laisat amuk hana sandorakliba sigi yenglaga section bawatpagi thawong sing tokpinaba haijari. COVID tagi ngakthoknaba section thorang khudingmak ngakna chatpiyo aduga ahanba dose ki vaccine kapkraba miyoisingna matam chana anisuba dose ki vaccine kapthokpiyo. Asoi angam thoktanaba makhada haijariba niyomsing asi ngakna chatpiyo. Face mask upiyo, social distancing ngakna amaga phut taruk lapna leibiyo. Maimit amadi khusa toina hamdoktuna tarutanana thambiyo. COVID-19 dagi ngakthoknaba tangai fadaba chana kanglon sing ngakna chatpinaba Manipuri film actor Takhelambam Lokendra na appeal tawraduna hai. Miyambu Takhelambam Lokendra na khurumjari. Nungsiraba ireicha sing tamthiraba COVID-19 laichatagi kanjanabagi damak aikhoi amuk hanna section bagi phirep lominarasi. Face mask soidana upiyu mi amaga gi marukta foot taruk lapna lebiyu. Hand sanitizer sijinabiyu. Hand wash natraga sapon sijinaduna khutsa sengna hambiyu. Laichat asidigi ngakthoknaba matam gi lagang na piba tangai phadaba chana kanglon sing aikhoi khudingmak na ngakna chatminasi. Section bahibasina laichat asi sanghandanabagi khwaidagi pharba pambaini. Miyambu amukka hana khurumjari. Hauzik mapung oiba pau Mukhyamantri Nongthombam Biren Singhna Chief Minister COVID-19 grievance cell hangdokre. Cell asigi telephone number na 18003453 amasung 0385244007 ni. Mukhyamantri ki secretariat pangthokpa thoramamda grievance cell adu hangdokladuna Sri Biren hai cell asi hangdokpagi maru oiba maramdi home isolation da leiriba COVID na naraba myoising amasung miyamna state COVID-19 command control room da pau piba matamda ningthijana thabak lokhalaktraba matungda miyamgi wakat tanaba cell asi hangdokpani. Rajya Sarkar na home isolation da leiriba miyamgi damak Dr. Singha pau phaunanaba hidak langthaki amasung oximeter na singba darkar laiba polam sing pinabagi damak mamangda state COVID-19 control room hangdokhibani. Home isolation da leiriba anaba sing Dr. amasung nursing na chattuna yengsinbinaba su Mukhyamantri na appeal tawri. Mangna hai home isolation tawbagi khudongchaba leitaba mafamsingda home isolation tawduna leibana laichat asi sandorakpagi asoba maram ama oiri. Mangna hai home isolation tawbagi khudongchaba leitrabadi makhoising adu COVID care center singda purakadabani. Imphal West amasung Imphal East Jilla da home isolation tawduna leiriba sing kupna yengsinbagi tangai fadaba lei hairaduna Mukhyamantri na hai Sarkar asina Dr. Singna lujingba tongan ba team sing semduna home isolation tawriba myoisingda khudakta hidak langthakpiba amasung yengsinbagi thabak chathari. Grievance cell especially for the home isolation. Maramdi home isolation da fajana function tawdaba home isolation da fajana like COVID positive sing like tabadagi sparks and sandoropani habisigi wakhaldu experts in opinion amade koi government gi phirep leirakanda home isolation da leiriba sing se koi section na tawdaba yadaba care tawdaba yadaba adugi pot lakpudu hena lokshon laga government na sigi step si health department na lokhalakpani. Doctor khuding magi mafam da tariba doctor khudimang na home isolation da leriba patients ingi mayum da satkadabani aduga kana kami yum da home isolation gi magi leriba SOP toilet separate leram da adugumba yaurugadi khudakta leriba covid care center singda puruga laga thamudabani masi tawdaba khara ubudagi yum amada anaba ama lerakanda madu isolation fajana tawbidaba madugi maintain fajana tawbidaba dagi mathang sandorpoi khudam phangba. COVID-19 laichatna drug lana sizinaba myoisingda hena sokhalakpa yabagi oithokpa leibana Sarkar na makhoigi damak detoxification natraga treatment camp sinnaba thorang tawri. Mangna hai drug lana sizinaba myoisingi damak social welfare vibhag na tha sigi kunmari gi ayuk pung 10 makhaidagi hauna
COVID-19 test taunaba thorang tauri negative oireba mioi khaktamak treatment camp asida pugani aduga positive oiba singna covid care center singda thamgani Mukhyamantri na hai laisat asida mama mapa laikhidraba angang singbu yengsinaba scheme ama haudokle Mukhyamantri na hai National Social Assistance Program amasung MOB scheme makhada raija sigi beneficiary lakh ama lising kunipan changa subna nipan da All Age Pension Scheme, Widow Pension, Disability Pension amasung Family Benefit Scheme gi apunba senpham lupa koti 13 lakh kun lising kun 13 direct benefit transfer gi khuthang da pikre atai raija sing da black fungus laisa sandorli badugi matang da raija gi haksel vibhag mikup na hom sing na leina ba pautak pikre haina Mukhyamantri na hairi Kanagumbana COVID-19 gi layong manba thengnarabadi khudak ta test tokthokpina ba appeal tawri amasung raija sida RAT gi testing kit marang kaina leiri haina Mukhyamantri na makha takhi Manipur da COVID-19 gi active case lising taret yaugadawre haujik lising taruk jamapan subna mari sure amarom da ngarang mioi samngani futaruk naba phaduna discharge tawkhibadagi haujik phawbada naba phaba punba masing lising kuntra mari chahum yankhai mapan yaure naba phabagi changna chada mai phuma thoidasnik mapan nipani raija gi haksel vibhag na ngarang numidang wairam thokpa cherol amana hai haukhiba pung kun mari da mioi chatruk ni phumari nauna COVID-19 positive oiba thengnakhi aduga mioi 13 na laisat asida leikhide haujik phawbada positive oiba punba masing lising ni phuma thoi chamapan subna mapan sure leikhidaba migi masingna chatruk ni futaruk sure amarom da raija sida COVID-19 gi tika thabagi thabak mapung phana sathari ngarang phawbada beneficiary lakh ahum lising kuntra taruk chahum marfudra taruk ahanba dose ki tika kapkhre aduga beneficiary lising humbudra mapan chatruk kuntra humdoina ani suba dose ki tika kapkhre Oinam Vidhan Sabha Kendra gi hanagi MLA Dr. Ngangbam Nganthoi na leikhidabada awaba phongbagi pause leptana lakli mahangna leikhidabada kendra sigi sitting MLA amasung Manipur Pollution Control Board amadi Khadi and Village Industries Board ki chairman L Radha Kishore Singh na awaba phongdokladuna hai Dr. Nganthoi asi khunai gi phibam phagathanana ba honabada kathokhiba lucingba amani mahangna leikhidaba simyam gi oina sauna mangjaba amani tabiriba pawse akasbani Imphal dagini Black fungus hairaga khangnaba mucormycosis fungal infection asi epidemic diseases act lising matani pan merfudara tare ki makhada notifiable disease ohenaba kendra gi haksel amasung yai payumbal mantralina raija madi union territory sinda khanghankhre sarkar gi amadi lanai gi health facility sing amasung medical college sing na mantraloy sina amasung Indian Council of Medical Research na mucormycosis ke screening diagnosis amasung management ki piriba guidelines sing innaba su khanghalli kendra gi haksel amasung yai payumbal mantraloy gi joint secretary Lab Agarwal na health facility sing da laina asi oiramba yai haina singnaba amasung oire haina khanglaba sing health department ta tangai phadana report tawgadabani hairi raija mayam amada COVID-19 narba mioi sing da fungal infection asi thorpagi case ke amarum thengnare maraga sida Odisha amasung Gujarat ta black fungus si laisat oire haina laukthokre Taramanga suba Assam Vidhan Sabha gi ahanba mifang asidagi Guwahati da haure ngasi ahoba numita nauna karaklaba MLA singwa saklaugani mifam asi numit humni sathagani Asom Gana Parishad ki MLA amasung hanagi mantri Fani Bhushan Chaudhary na Protem Speaker oiri ngasi sabha gi anoba adaksa khangani BJP na Rajya Sabha gi MP su oiriba handak Paneri Vidhan Sabha sitagi karaba Biswajit Daimari bu adaksa famgi damak amasung Bokazan dagi karaba Dr. Numal Momin bu upa adaksa famgi damak mirep oina thagatli Loichilapada COVID-19 dagi ngakthoknaba face mask uppa phut taruk lapnana leiba khutsa amadi mai mitaru tanana thamba haiba samba thawng ahum singangna chatpinaba amuk hana ningsingjari aroibada maroiba paw amuk hana Mukhyamantri Nongthombam Biren Singhna Chief Minister COVID-19 grievance cell hangdokre atai raija singda black fungus laisa sandorliba dugi matangda raija gi haksel vibhag mikupna hom singna leinaba khanghankhre Manipur da COVID-19 gi active case lising taret yaugadawre amarom da naba phabagi sang chada mai phuma thoidasmi mapan nipan da leiri black fungus epidemic diseases act lising matani pan merfudara taret ki makhada notifiable disease ohenaba kendra gi haksel amasung yai phayumbal mantraloina hairi amasung taramanga suba Assam Vidhan Sabha gi ahanba mifang asidagi Guwahati da haure pauloi jare